Technology da Khumang Chaosillaba amadi Atangba Makhalgi armed drone Manipuri irang Asida Sijinnaramba yai haina masing maming takthokningdaba security force ke senior officer amana phongdorakli security force ke masak maming takthokningdaba senior officer amagi wafam paladuna national ki pauche Hindustan Times ke report amana hai Manipur ki irang asida afaba makhal ki armed drone Sijinnaramba yabage oithokpa leide asigumba makhal ki drone sing asida leimaida hek tabaga pokhaiba explosive sing hapchin bi yai Haiba drone makhal ase awangba altitude tapaiduna bom thadarakpa ngambagi sakti su yawe drone makhal ase Pakistan da base tawba smuggler singna borderland da drug amadi khulai puthok percent tawbada sijinnaba drone makhal dagi phaba hele Manipur ki irang ase da drone dagi thadarakli ba bom ase homemade improvised explosive device oigane asigumba makhal ki explosive device ase awangba altitude dagi thadaraktuna laimai da hek tabaga pokhai galle irang ase da militant singna digital detonator sijinnabagi oithokpadi leite maramdi haiba technology aside yamna khumang chausan khrai Manipur ki irang ase da militant singna proximity fuse yauba explosive sing sijinnaramba yabage chingnaba lei proximity fuse ase masagi timer yauba grenade sijinnaba adugumbane adubu proximity fuse ase second contra dagi nifu manga fawbagi manungda pokhai gan bambarapta altitude wangna fiber drone dagi de thoidokna sijinnade haina senior officer asigi wafam Hindustan Times ki report asida makhata na palle amaromda kuki kulai fiber singna drone dagi bom thadarakpagi thawang ado thegnaba ngamnaba national security guard amasung IIT Delhi ge expert sing hojik Manipur da leiduna drone bombing ki matang da semkhiba committee ga punna thabak tawminare army paramilitary amasung police ki makok thongba officer sing yauba committee adu ki report lagliba tang 16 fawbagi manungda lankhatkadabani